Ukhrul district ki hundung dagi nung sangkhong da lau kumba chatpani haiba naga miyoi mari Assam Rifles na farubadagi irang chaw na thokre. Thaudog asigi matang da Impact News sa fangba paudang arang namidang wairam hundung dagi KS Yuimung apokpa Jimik, SK Somi apokpa SK Machangta, KSV Khirami apokpa KSV Noiba amadi KSB Hongreitai apokpa Noivani haidiba Miyoi mari ase Assam Rifles ki team amana faki labukta chatki balong mi mari faraba matungda Imphal da puki gadawri haiba paw adu tabaga masing yamlaba naga miyam na lambui amade sokwawda lambi da thoraktuna Assam Rifles ki team adu thatna bahot naki adubu security na miyam adubu tankhairaga puki badagi lainang chingda mafam adugi masing yamlaba miyam thoraktuna security forcing adubu thatpadagi akan mamoongda muknaki Miyam adubu tankhaina ba security force ki maikai digi nongmai round kharasu blank fire tawbugi mathakta tear gas cell kaya sukapki Miyam na Assam Rifles ki gari amasu mathak makha onthokpa yauna khongjang hena kansilakpadagi khongjang loisinga security forces singa wari shanaki wari shanaba adu dayanaba purakpadagi Assam Rifles na maram chadana faruba miyoi mari adu thadokhe amaromda naga mari adu Imphal tamna pukre haibagi paw adu tabada Imphalis ki yangang pokpida su naga amadi maitai gi masing yamlaba miyam thoraktuna Ukhrul lambi thingduna akan makhongjang sing changsin ki